PWD gi maikaidagi lupa ama phawba lana siznakhiba leite transaction amadi utilization pumnamak record ta loina lei contractor singe pending amount sing April horakpada thadokpa horagani haina Works Minister TS BISWAJIT na haikrai wafam asi ngarang sanjen thong VIP complex ta leiba minister ge official residence ta pangthokpa pawgi mifam amada mahakna haikibani mahakna makha taraduna contractor singna tawriba thabak adu miyam gidi Tabak mai pak na bahot na bada awawa kaya mayok na ruraga matam chana bill kai thokpa yadabagi khudong chadaba mayok na riba asi COVID-19 pandemic amadi post pandemic asigi chaithen haiki All India Kung Fu Federation AIKF ke President SINDHU CL Lama amadi General Secretary SINDHU Dr. Hais Romangi mityang makhada Kung Fu Sports Association of Maharashtra na SINDHU nomagi oiba tawlogi seminar amadi training camp ama Hans English Medium School Pune Maharashtra da school gi director Dhamendra Gupta na host oiduna pangthokre AIKF ki President SINDHU CL Lama gi technical guidance ki makhada AIKF ki tawlo committee gi membership su oiriba coaching umes kolhe Vivek Dwivedi na facilitator amadi trainer oina mathau pangthokhi RAJYA SABHA dangarang insurance amendment bill listing ani kunmathoi pass tawkre bill lesina hana leiramba insurance act listing amaga samapan kunthani panbo semdoktuna india da leiriba insurance company singda mapa lebak tagi sel thadarambagi chang ama laptop kani bill lesina makhatana foreign direct investment FDI gi senfam chada niphamapan oiramba adu chada humdramari da hengalagani ngarang RAJYA SABHA da sel thumgi minister Nirmala Sitharaman na haikibada FDI gi oina chada humdramari da hengat hanbada lepliba asi insurance company khudingmakta namduna chana hangadaba natte chaurakna kilogram lising aniga chamnga humphumanga rom lumba wahong matusing China da lona thadoknaba hotnaramba kangbu ama ngarang customs ki kangbuna ICD Tuklakabad tagi phagatpa ngamkhrei custom gi official singi matungina wahong matu natraga masapis lakunmathoi inland container depot amagi manungda haptuna China da thana ba hotnaramba thengnabadagi phagatki ahanbadadi PVC pipe sing pubani haina puramliba miyoi sing aduna haiki haire US Defense Secretary Lloyd Austin ngasi nungthil India da thunglagadori mahakna lakpa astai India ge Defense Minister Rajnath Singh amadi India ge makok thongba official kaya ga suwari saragadori wari sanaba asida India amadi US anigi marakta defense ke lamda aphaba mari thamduna mateng pangnana bagi matangda wa khanagadori Indo-Pacific region da lairiba lebak singi marakta amaga gi marakta haibadi chawkhat thorangi matangda mateng pangnana ba wasu khanagani India gi badminton sanaroi PV SINDHU na haujik sathariba All England Open Badminton Championship ta Denmark ki L Christopherspu kunmathoi nipan amadi kunmathoi nipan da maithiba piduna championship asigi quarter final da changbangam khrei nupa gi singles tana India ge Lakshya Sen na France ke Thomas Roxelbo kunmathoi tara nipan kunmathoi tara taretta maithiba piram laga quarter final changkhrei doubles tana India gi Chirag Shetty amadi Satwik Sairaj Ranki Reddy anigi apunba kanguna Denmark ki Kim Astrup amadi Anders Rasmussen Juraga thengnaragani